Mital yellow may mati amasung may asigi mayok talayba wayaksim. Wow, introduction. Taibang siya mapugi, mapuking manina, tengman babu helakiba amasung taibang panda sibu asum na sembi lakhiba galoina aikoi taibang miyo busu malin magi tampak taksida on na thoina po pasibagi sambal nungda taibang kumay sanaminari amasung yenginari tin kang chekwaya shanga amasung taibang miyo iba pun namakna mapugi sintha matungina mahaki masin nanungi ningi wakal ininsi jinma namadi laying matengna wahay waramsing konjen oina hongdok nabalak nari asumna aikoi miyo iba na pukningi ningja wakan hongdok nabagi damak hakchangi konthokpang kayatlo vocal system or human articulatory system gi mateng dagi amaga khangnanaba khonthang khonhai loinana thorakli bawaro wahay kibi asibu lon kawi quote language is a speech sound produced by human to express their ideas emotions thoughts desires and feelings. Aristotle. Language is a human expression produced by different speech organs of human beings. Through speech organs, humans produce several expressions converted to language. Patanjali. Unquote. Matawashuna, Furup amagi lon haibasi, Furup adugi manungsana layriba, Miyoi khudikmakna, chap manana, janaba amagi matungina, khangminai. Kudamoina, mitai longi haino. Haiba wahayasi, kanagumba mitai amana, mahakna apamba mathuluba yaba natri. Adumoina mak, Furup amana ngangariba lon namada, lon mayamama, takna thaidokiba, natraga changchilakpa kayasu, matangi ahonga matungina oiri. Matawashana mitai lon asisu, kupna nainarabadi, makal marigi waron, rawahi tungana layri, madudi. Mahusagi oiba, Haidorapa, Shagolaba, amasung lonto, Sinasimba, Naria Mushana, Anobo, Bibiako. Ishung Hamdina, Hamdina, Hamagi, Matikasi, Ikonia, Begi, Mihoran, Begi, Yaraplaba, Matik Mayai. Machina Manamoiduna, Jahiron, Kaya, Giwari, Likunse, Exin, Nana, Shin, Nana, Hamlambana, Eloma Degi. Wari kayamarum nasi phawada wari oina hangbangam lari asumna lon namagi waron amadi wahai singbo mapung phana thangdoktuna isingduna thamnanabagi damak sijinnariba khangna thudamsing adu mayek kawi linguistic na mayek script ko asumna phongdoi quote a script refers to a collection of characters used to write one or more spoken languages. Scripts should have individual characters to denote words, phrases, idioms, and grammar of a language for reading and writing. These characters also often include letters and numbers. Unquote. Yanasanna, quote, language is what we speak and script is what we write. Unquote. Machine Takasi, Mio Yamana Natraga Furup, Mio Furup Amana, Shin Sadana Putopa Maye. Natraga Maya Kanglam writing system Aduna Myoibagi Chindagi Thorakiba Wahay Waran Amadi Lon Kumnamak Mapung Hana Hongo Pangamba Oifam Toi Manem Kumbagi Oina Nangariba Lon Lishing Nipan Songo Pulmari Gimanunda Lon Lishing Tare Chama Hongunipan Katna Sijin Naba Lon Oiri Sinariba Mayekna Chaniga Marco Taram Khakni UNESCO World Atlas of Language 2021. Aikoi Bharat ki oina apunba masak nairaba lon chamaga kunmathoi gi manungdagi kunnithoina Indian Constitution gi 8th schedule la challaga lon singi masigi manungda mitai lon so amani 28 August 1992 census 2011 PLSI People's Linguistic Survey of India gi matungina Bharat da laiba maye ashi humpuga taru Matanta Oirusu, Maruina Saka, Honda Sakanga Mayita, Marikatani, Leoniba Asi, Atai, Mayakshin City, Sakanga Kambidi. Ashuna, Sakang Diva, Mayakshi Manunda, Mitei, Sagai Bashuna,
kumja ila thongni tawduna thamliba shenglaba mayek mite yelhong mayek ashisu amani maram asina mite yelhong mayeki maramda mite lon ho mama lon oina ngangliba miyoi furupsingna thoidokna kupna thijinba amadi mayek asigi matangda nainaba haibasi tangai phadaba ama oi objectives ngasigi seminar asigi maruoiba pandam oina thamjaribasi ahanbada mite yelhong mayeki mati amasung anisubada mite yelhong mayek asigi mayekda leiriba wayesing asigi matangdani background mite yelhong mayeki mari makhong mite yelhong mayek sapong lakpa mite yelhong mayek asi mite lon tana malengi ayamba lonsing marik chunna phongdokuna iba ngamba mayek amani mayek asi ningsingba thokraba matamdagi hawduna mite gi sagai pibasing gi imlailation da haptuna yeliba sahi gi unja kumjaira thoni tawduna sectionna thamjariba thamdariba shengaba mayek ni Wari lamai mada mayek lana yetuna leiba koyan mai thaba 1929 to 31 jaithal kumbaba gi thamoi shokliba thawdo tuda aiba lai shukhibi khambi mayor khibaga loinana hai ba mayek asigi mami shamki haibati pamaiba ni thawdi haktagi hindu lain da lushin khibana yek salaina singba hindu botrada ondho khibaga loinana mite gi shing laba mayek asi sagai pibasi nattana atolpa kanana masak khangna hide tatna shuron hakata sagai pibasi thawna su ite yelhong mayek asigi mari makhong khangna hide amade matamgi matungina khangna hide adu mapugi mapan nai leba kamai manungsanna ing kumjari singa chama panga kunipan April gi sai tha pantarta laini ni mo nauria kunona amingaw da thokta leini matanda athoi laini namana ma ya khedra mite gi aseng ballan noiraba mite yelhong mayek asigi latam sinarabani Pokwa nauria madusuda latam asibu laim haidana imban birani appendix specimen thigawan haiba laim asiga loinana temban namson daigangi oirkiba yeho wali singari chumna yawarba sapok thiren horapa kuya asigi machak sing sinabiranki ko mitei haiba kurubasi laigi hatteng sadani malemdagi mutpa yabalate anko mitei khubam hanjinnaba thongdang lokhatnaba akanba jakhanga loinana sinabiramba mitei asyengba lord mitei asyengba lan mitei yelhong mayek ni haiba laim asigi mateng amasung athoiba laimnadana takpiramba matungina ing kumjari singba sampan dokun thamathoi April sai tha thongtareta mitei yelhong mayek haiba laib asi tarada iduna phongdoki adubo laiba thibana lainingda yumpham oikiduna mite yelhong mayek asibu tumoina bikhi ngasi su tumoina bi lairi asigi wahau dokta sunna pali ko yek dare ki yelhong mayek ni laiba mite yahan laininga yong singsu mayek sina laiwa uya wahau ron kibi la uku sana khongnang mana kona mana sina simada yeklami haiduna mite yelhong layek asuna yeklama mayek bo lai mayek ni haiduna mite yelhong layek kawi amasung laiba lainingni bongosingna maida singda tumdanaba mite yelhong laya puana singba laiba laiko laindo pakhba ibomona kharaga matungda amkhana yektereti ina kunchindra sinenti haiduna lai anko ani suba mite yelhong mayek masak takpa number of script 36 11 plus 25 vowel tramathon thingda tramathon consonant fudok tobakon manga writing system alpha syllabary type brahmi numeral 1 to 10 deciphered tawraba mayni deciphered tawraba may habi masak leba mayni hai makhadai pathajarabe 2.3 mite yelhong mayeki UI mite yelhong mayek asigi mayek kontra talukmak asi konthokpham kayaluk human articulatory system na puthorpa konthok UI iningi khangna khudam singni mayek asi inin namadagi hauraga inin namada lephali mayek kontra taluk sima kontra talukmak asigi iningi horaphamdi ni hu na hopham ngana lepham asumna thingdaba mayek vowel om dagi hauraga pudok taba mayek consonant icham da loishi
hung inin na si Tengwanogi mayon layo. Inin na si Tengwanogi inin khordi samad the universe inin gumna maki hawlapam. Masigi khudamdi kanna sikliba nungship kanna sakliba may amadi ang manongi wakon inin na si hung inin na si maki kontani. NASA National Aeronautics and Space Administration amasung ESA European Space Association ani punna 1995 tagi hawduna chawraka chuhi kungi project spacecraft SOHO Solar and Heliospheric Observatory na data sonification gi mating dili fawba kolong gi may sa mainly kontang sound of the shanasi ani asimagi report from Alex Young Associate Director for Science and Heliophysics and Science Division at NASA Goddard Space Flight Center, Amazing Sound of the Sun captured by NASA. The Hindu lining the ladybird doing corruption and high in si o ni Kongo lay. Mita yellow may be contour in the Matumina o in si near really contour from Kauna, Kawongi, I think Marta later that Horapa Hanma contour. In a sinna near really opening walk and Kibiki Horapa or Lempo, Shibu Makana. Thawhali loina na atay control in sing asisu o in sige tung loyo na thore 2.4 mitay yen homay ki matik handa matik o in sige tung na thore kiba atay control in kumsa mga ara ira di pon ichang phawada asina ay niyoy bana ngana riba non tana mausha dagi thore liba konjen ini kumna mapung khana pangdo ko ngamali ani shiba matik mite yeno may natana atay ato pa may singna mite don walen singna iba mande 2.5 mite yeno may ki mayok da lay ba wayet mite yeno may asida matik sa pa may amata lay da ba asak adu yaw lusu sarkar thonda masak khang diba madi tumol tu thambi ba may amo oidana lay Wayat mayama man na palay set na tisyon na thabiri wayat sinasina mara moidana mite yeno may miyam na sakhang dalogaloy na tumbi milaw hawkat lang diba ang singgat chamon na ba maoheli singdok mina ba amadi khangmin na batangay kati upna na inamina na mite yon kita magda matik sa bagay yosi karaman na oyeda ba khanmin na pontoy analysis number 3 Mite yeno mayaki matik 2.4 amso mayak asige mayok da layliba wayat sing 2.5 ki matangda nainabat handa matik mite yeno mayaki matik machakai na nainaba mausha gi oiba kontok inin amasu niyoy bala ngangariba ayamba lon kibi mite yeno mayak asina hongdokpa amadi kutloy na iba ngami mayak asida yawriba amasu icham asina ayamba wahayi kontok makung hana kontok pangamali kudam club bus chair namaz sankirtan cara asina singba kontok ini mayama masulay aduoy asigatang lalawsay mite yongi damak sizinari ba Bengali may asida may atni naknaba moy boy janteno tapa moga napa sinasingba yawa basu icham habide unreleased stock asi leidabana ayamba lon mapung khana phangdo pa khuloide amasu mitai mayat kuntare appendix figure 4-5 asidasu lonsum unreleased stock haidina sirinari ba asida ba sa ra ja na chingbagi leidabana waron sing iba mapung khana ngamde ani subamati Mite yeno mayek natana atay ato pa mayek na mite yon makung hana iba ngamde kudam Bengali number 1 kaba mathak kaba u kaba yeno mayek na kaba magi se sinaraga lubagi tonal symbol se sinaraga kaba ayangba ya kaba pot kaba Bengali mayeki arumba habidi akogi tonal symbol mayang symbol haiba tare ay symbol ni khangna budam laitana waron makong khana phangdok pa ngamde mitay maya kontare ani subata mitay maya kontare asida i asi hachangi kaya ni haiba i blood tagi puthorpa wakok lon hilen salai amayon pukok puyan oibanina
arumba I tamak ibazai aduga ayang ba I pamidi ibayade asumna un skin asishu haksan kaya skin dari puthorba oibana ayang ba wood snow na chingba wahai sini wano hongdo ko ngamde asumna me spider amasung me man wahai ani makmanare me asumna misna thambal misna haiba wahai si iba matanda mi sana haiduna pawatai so some folk some na lai na pari some gilon su se leite annually stop se leite na miss haiba se leite na mi sana haina pawatai ite yelo mai masinadi ani mati bada apan balaite misna mi sana asumna rai ite kono mega ko ite mega rai ilon sum lai tabana sankirtan hai bawa hai si ite me kuntere na iba matanda sankirtan hai dona iba miti pawatai malin kumagi oiba roman alphabet su ite lon makung hana phongdo ko ithokte marandi IPS symbol sijin nabagi khuloi daba matang mayam amalena matawasuna o mamasung icham may usak anya sidagi asigi matenga mitay lon tanatana malengi lon ayamba mitay ilong may sinawaron sing ito na fundo pangami 3.2 mitay ilong may ki mayong talay bawayat sing ahal bawayat Manipurda mitay ilong may na iba kuya layte lay iba kuya sing asi mitay mayak kuntare asina iba ni karam na pangan Iwahandai, pakumoy pisari. Manipurda, hujik lay iba puyasing si karamba matanda ikibagi haiba si sisinduna asing balit na ba ma changi. Marandi, haiba puyasing asida sisinari ba mayasing asi 1700 edi sa hichong romamanda. Charay nungma linghaw haktatta Hindu lining sandokoga iloy na sangla kiba mayini masida karimata singaningay laite Marandi mayak kontoksyon si Bengal Veki Kakaga Asimagni Journal Asiatic Society Bengal Part 1 for 1877 G. The month North on the Old Manipuri character CS officiating political agent Manipur page 36 appendix specimen figure 6789 Mitay mayak kuntalada Sri Hotto the Sijin Aramba Musalman ni Nagara Kandasu Sakmane, Shioto Jila Tibet Appendix Specimen Figure 11. Adu, already Mayakunde, Asinadi, Highway Kuyasing City, Pawaza, the Highway, Jay Abalay. Adu Shumatata, Kuyasing Sida Sizin Ediba, Machine Made Asi, Hotiki Bengali Machine, Amma Ani Ahumi, Appendix Specimen Figure 10. Sizin Ediba Wahi Kanada, Kudamoina, Mapu, Highway Wahi Sida, Mapu. Jahi hariba wahi asida chahi haiduna sijinai asuna lonthai kayama ohenkre mitoki khothang oikre amaronda mito yelo mayek na iba kuyalai khibiti khambi menunga tangoi onan mikre adumoina mangba yaba mayek nakhidabana mito ipa ikoshina sagai biba singi jumlai laisen ila thori tawduna thamna khibani ibudo khongang thabana singba maisau singsu ningthau gi wayena khangdaba maphamda Lengthok kibagi wari kaya mitay wari dalay asigi matungda ing lising mga chamapan na kulipan saurak na chahi chani mga matungda lain ni kumoda lain mo siyang syakokil mo papuyari matsaksin sinabi ng ki hari ba iudaw may sing asina takpirang ba tikpirang ba adumag lain ni kumo na ido na kundog naman ni amasyung mitay sagay tiba sing ijumlay laisay dayaw ba bayek sing adumag ni hayo na kot tinguna takpirang ba bayek Lon kung naman puso iba yaraba mitay yelong may kalay dalag shekani. Adum sumatagda mitay may tizin na nahar thabon baro saita polisyon mahiro lutin naman siyang guidelines yung hilo na nahar si hay baluwa siya 1969 to 71 hawa ni manungda ayan ba mitay yelong may ki masak sing yung laysin nagi kangwang ki mitay laybak taso laysin tanat nung laysin naman siyang laysin singa ilong may ilang magi dan kaya lady appendix specimen figure 13, 14, 15, 16, 18 to 19.
तो अनिसुबा वारे मितई येलो मयेक असि देवनागरी मयेक्तगी लौबनी लाइनिंगनि बुंगोना सेमजिलबनी आई मसिगी वाहनमरिना पापुम थंजगे वाफम मसिगी दमक देवनागरी मयेक असिगी हौरफम थीबा अमा चंगी भारत इतिहास के मनुना भारत की ख्वाइदगी अरिबा लाइरिग असि ऋग्वेदनी हिंदू सिंह हिंदू इंडियन की ख्वाइदगी अरिबा लाइवा लाइरिग स्क्रिप्चरनी वैदिक संस्कृत की हौरफम असि प्रोटो इंडो इरेनियन फुरुतगिनी हाइरिबा ऋग्वेद असि ngalingay matandagi chawrakna 1500 BCE before Christ asidagi adi ngasidagi chahi chahunga isingahunga chawara mamangdagi Sanskrit lona Chinwari oral transmission oina chatnarakli aduga khudi oiduna isingba hawkibadi 100 BCE haibadi ngasidagi chahi lisingani ga chamaro mamangdagi tani sinanimin bamayeksu Brahmi 700 BC to 1 CE Devanagari dinatti Devanagari mayasi Brahmi degi thangdar pamayini haidana linguistina phongdokli Bhandarkar Oriental Research Institute Pune Maharashtra da laiba Just Balar amasung France Kaiharna khomjinduna thamlamba Sarda amasung Devanagari mayla iba Rigved ki Manaskrit kunthama basi 1900 की अरोइबा सरुतनी अदुगा ख्वाइदगी अरिबनी हाइरिबा UNESCO's Memory of World Register 2007 दा linguist 7 दा चंखरबा असि जही लिसिंग अमगा चामरी हुमहुमरी इना linguisting na wakalon matungina मालियंगे मयक्षिंगी हौरपगी परि खादा थमजरी Egyptian hieroglyph before 18th century BCE, Proto-Semitic 18th to 15th century BCE, Phoenician 15th century to century BCE, Aramaic 18th century BCE, Brahmi 7th century BCE to 1st century CE, Gupta 4th to 6th century CE, Siddham 6th century to Mathamadan CE, Nagari 7th century CE, Proto-Bengali así que tan auto se tan high proto hoy spelling que tan mistake वाले 7th century CE Devanagari 7th century to 11th century CE matang aduga mite yelo may asidi decipher may masaksele decipher tawlaga may ni the Directorate of Archaeological Survey of India Mysore Karnataka ki epigraphy singa decipher tawlaga may sagai pibagi servicing 1996 असी चही लिसिंगनी चनी हेलबा निंधोरे नसुकी मतमदा सिजिनरबा ब्राह्मी मय कांगलु की मनुषन लेबा नागरी मुसुम प्रोटोबा बंगली मय का सकमानबा मय नि ताकि रखी डॉक्टर एमडी संपत डायरेक्टर एपिग्राफी मरमसिना देवनागरी मय तगी मिते ये होमय ना हाले हाइबा वाफमसी सेंगबनी हाइबदी देवनागरी दगी मिते ये होमय असि थंगरप नते मिते ये होमय असिदी मिते मसागे ओरिजिनल एंड इंडिजिनियस नि थंगरपा derived मयक नते appendix specimen figure 12-13 अदुगा शेंगलबा मयक असि लाइनिंगनि बोना सिंजिनबा नते लाइनिंगनि बोदा सिनबिरम मयकनि वाहौदो मिते येलोमय 1931 लाइनिंगन नावया फुलो मरमदुना देवनागरी बेंगोली ने सिंबा मयक असि मिते येलोमय तगी थंथखिबनी हाइबा जाबा फावबा लई Subtoxiniani. Aduga, Mitei Yoba, Puari 73 a day, Masidaki Tahi, Single Sample Yanimato, Nonga Line, Bakang Badaki Hori, Zeta Kumbaba, Zeta Kumbaba. Hiding a Mitei Avation of Hongoli, Mitei Yellow City, 200 BCD, Atala Sinana Mayani, Choptoxiniani. Mitei Horpawari, Langlan and Zindi, we are made Havalana, Mangolabani, Adugo, Lanini. Taiwanda Kawan Biratuna, Mitegi Mango Kubum, Jinduna, Iron Home Pravashu, Homoya Redaba, Laiwa, Lion Kaya, Amashun, Shagaki Washing at Yatari, Doduna Laiba, Mitegi, no way, Shibu, Malam the Sat Taki and Bani, Mitegi, Hoyi, Chop Chini, Homshua White. Mitegi, no way, Asi, Apopa, Kangu, Haibadi, Apopola, in Cheliba, Mitegi, Rukini, Ramanandi, the Kaurahana, the Janguna. Mamai Panjaraba, Sapat Taka Zola, Mite Jati, Amok Ye Jessin Dire, Hongkong Handopiu, Asina Simba.
ꯑꯁꯤꯒꯤ ꯋꯥꯍꯟ ꯑꯣꯏꯅ ꯑꯩ ꯄꯥꯎꯈꯨꯝꯗ ꯊꯝꯖꯒꯦ ꯃꯌꯦꯛ ꯍꯥꯏꯕꯁꯤ ꯂꯣꯟ ꯑꯃꯁꯨꯡ ꯂꯥꯏꯅꯤꯡꯒ ꯃꯔꯤ ꯂꯩꯅꯗꯦ ꯈꯨꯗꯝꯗꯤ ꯕꯦꯡꯒꯣꯂꯤ ꯑꯃꯁꯨꯡ ꯂꯦꯇꯤꯟ ꯔꯣꯃꯥꯟ ꯏꯪꯂꯤꯁ ꯑꯜꯐꯥꯕꯦꯠ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯇꯩ ꯂꯣꯟꯅꯆꯤꯡꯕ ꯂꯣꯟ ꯀꯌꯥ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯏꯅꯔꯤ ꯃꯌꯦꯛ ꯍꯥꯏꯕꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯆꯤꯟ ꯋꯥꯍꯩꯁꯤꯡꯕꯨ ꯌꯦꯛꯇꯨꯅ ꯐꯣꯡꯗꯣꯛꯂꯤꯕ ꯈꯨꯗꯝꯁꯤꯡꯅꯤ ꯈꯣꯟꯊꯣꯛꯐꯝ ꯀꯌꯥꯁꯤꯡꯅ ꯂꯥꯏꯌꯦꯡꯒꯤ ꯃꯇꯦꯡꯅ ꯄꯨꯊꯣꯛꯄ ꯌꯥꯕ ꯈꯣꯟꯊꯣꯛꯈꯤꯕꯤ ꯌꯦꯛꯄ ꯉꯝꯂꯤꯕ ꯃꯌꯦꯛꯅꯤ ꯃꯤꯇꯩꯒꯤ ꯂꯣꯟ ꯃꯌꯦꯛ ꯑꯁꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯥꯏꯅꯤꯡꯂꯣꯝꯗ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯔꯕꯗꯤ ꯃꯤꯇꯩ ꯍꯥꯏꯕꯁꯤ ꯀꯥꯡꯂꯨꯞ ꯃꯔꯤ ꯃꯉꯥ ꯊꯣꯛꯅ ꯈꯥꯏꯗꯣꯛꯄ ꯌꯥꯏ ꯑꯍꯥꯟꯕꯗ ꯃꯤꯇꯩ ꯑꯄꯣꯛꯄ ꯂꯥꯏꯅꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯅꯤꯡ ꯑꯅꯤꯕꯨꯡ ꯅꯥꯎꯔꯤꯌꯥ ꯈꯨꯂꯣꯟ ꯏꯍꯥꯟ ꯍꯥꯟꯅ 1930ꯗ ꯃꯤꯇꯩ ꯏꯄꯥ ꯏꯄꯨꯒꯤ ꯈꯨꯕꯝꯗ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯕꯒ ꯂꯣꯏꯅꯅ ꯑꯄꯣꯛꯄ ꯃꯔꯨ ꯂꯤꯡꯈꯠꯇꯨꯅ ꯑꯄꯣꯛꯄ ꯂꯥꯏꯅꯤꯡꯒꯤ ꯋꯥꯈꯜꯂꯣꯟ ꯁꯟꯗꯣꯛꯄ ꯍꯧꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯊꯪ ꯇꯣꯉꯥꯟꯕ ꯂꯥꯏꯅꯤꯡ ꯂꯨꯞꯁꯤꯡ ꯊꯧꯔꯤꯀꯥꯟ ꯁꯅꯥꯃꯍꯤ ꯃꯂꯦꯝꯒꯤ ꯑꯄꯨꯟꯕ ꯂꯥꯏꯅꯤꯡ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯃꯤꯇꯩꯒꯤ ꯃꯅꯨꯡꯗ ꯆꯣꯡꯊꯣꯔꯛꯈꯤ ꯑꯅꯤꯁꯨꯕꯗ ꯃꯤꯇꯩ ꯄꯥꯡꯒꯜ ꯑꯍꯨꯝꯁꯨꯕꯗ ꯃꯤꯇꯩ ꯍꯤꯟꯗꯨ ꯃꯔꯤꯁꯨꯕꯗ ꯃꯤꯇꯩ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯁꯤꯅꯆꯤꯡꯕꯅꯤ ꯂꯥꯏꯅꯤꯡꯂꯣꯝꯗ ꯌꯦꯡꯂꯨꯔꯕꯗꯤ ꯃꯤꯇꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯁꯤ ꯀꯔꯝꯕꯅ ꯇꯥꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯋꯥꯍꯪ ꯑꯃ ꯆꯥꯎꯅ ꯂꯩꯔꯤ ꯃꯤꯇꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯁꯤꯕꯨ ꯉꯥꯛꯄ ꯉꯝꯖꯒꯗꯕ ꯑꯃꯗꯤ ꯑꯁꯤꯗꯤ ꯃꯤꯇꯩꯒꯤ ꯌꯦꯛ ꯁꯂꯥꯏꯕꯨ ꯃꯁꯛ ꯈꯪꯂꯤꯕ ꯂꯥꯏꯋꯥ ꯂꯥꯏꯔꯣꯟꯅꯆꯤꯡꯕ ꯊꯥꯒꯣꯟꯅꯖꯔꯤꯕ ꯂꯣꯏꯅꯅ ꯃꯤꯇꯩꯒꯤ ꯂꯣꯟꯌꯦꯛꯄꯨ ꯃꯁꯛ ꯈꯪꯂꯤꯕ ꯃꯤꯑꯣꯏ ꯐꯨꯔꯨꯞ ꯑꯗꯨꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯃꯤꯇꯩꯒꯤ ꯂꯣꯟ ꯃꯌꯦꯛ ꯑꯁꯤꯗꯤ ꯃꯤꯇꯩ ꯍꯤꯟꯗꯨ ꯑꯣꯏꯔꯕꯁꯨ ꯄꯥꯡꯒꯜ ꯑꯣꯏꯔꯕꯁꯨ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯣꯏꯔꯕꯁꯨ ꯑꯇꯩ ꯑꯣꯏꯔꯕꯁꯨ ꯃꯤꯇꯩꯒꯤ ꯌꯦꯛ ꯁꯂꯥꯏꯕꯨ ꯃꯁꯛ ꯈꯪꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯁꯥꯒꯩ ꯄꯤꯕꯥꯒꯤ ꯌꯨꯝ ꯂꯥꯏꯁꯤꯡ ꯃꯤꯠꯇ ꯍꯛꯇꯨꯅ ꯂꯩꯔꯤꯕ ꯀꯨꯝꯖꯥ ꯇꯧꯅꯔꯤꯕ ꯃꯌꯦꯛꯁꯤꯡꯅꯤ ꯂꯥꯏꯅꯤꯡ ꯍꯣꯡꯈꯤꯕꯒ ꯂꯣꯏꯅꯅ ꯅꯤꯡꯁꯤꯡꯕ ꯊꯣꯛꯈꯤꯗꯕꯅꯤ ꯋꯥꯌꯦꯛꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯔꯤꯁꯨꯕ ꯋꯥꯔꯦꯞ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯂꯧꯈꯠꯈ꯭ꯔꯕ ꯑꯃꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯊꯥꯛ ꯌꯧꯈ꯭ꯔꯕ ꯃꯤꯇꯩ ꯃꯌꯦꯛ ꯑꯁꯤꯗ ꯃꯤꯇꯩꯒꯤ ꯂꯣꯟ ꯃꯌꯦꯛ ꯑꯁꯤꯅ ꯆꯦꯠꯁꯤꯟꯗꯨꯅ ꯂꯩꯔꯦ ꯑꯩ ꯋꯥꯍꯟ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯊꯝꯖꯒꯦ ꯇꯔꯥꯏꯅ ꯂꯧꯕ ꯌꯥꯕ ꯋꯥꯐꯝꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯈꯨꯟ ꯊꯤꯒꯠꯂꯨꯔꯕꯗꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯐꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯏꯪ ꯀꯨꯝꯖꯥ 1950ꯗ ꯂꯥꯏꯅꯤꯡ ꯑꯅꯤꯕꯨꯡꯅ ꯃꯤꯇꯩ ꯏꯁꯥꯒꯤ ꯑꯣꯏꯕ ꯑꯁꯦꯡꯕ ꯃꯌꯦꯛ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯇꯔꯥꯗ ꯈꯪꯍꯟꯈꯤ ꯃꯃꯥꯡꯗꯁꯨ ꯄꯟꯖꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯤꯇꯩꯒꯤ ꯑꯁꯦꯡꯕ ꯈꯨꯕꯝꯗ ꯍꯟꯖꯤꯜꯂꯨꯅ ꯑꯊꯣꯏꯕ ꯂꯥꯏꯅꯤꯡꯁꯤꯡꯗꯨꯒꯤ ꯌꯥꯊꯪ ꯍꯤꯛꯇꯣꯛꯄ ꯌꯥꯗꯕꯅ ꯑꯄꯣꯛꯄ ꯂꯥꯏꯅꯤꯡ ꯍꯧꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛꯇꯒꯤ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯤꯈꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤꯇꯩ ꯂꯩꯕꯥꯛꯇ ꯂꯥꯏꯅꯤꯡ ꯑꯅꯤꯕꯨꯡꯒꯤ ꯇꯨꯡꯏꯂꯣꯏꯁꯤꯡꯅ 1945ꯗꯒꯤ ꯍꯧꯗꯨꯅ ꯃꯤꯇꯩꯒꯤ ꯂꯣꯟ ꯃꯌꯦꯛ ꯑꯁꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯐꯣꯡꯗꯣꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯌꯦꯛ ꯃꯌꯥꯝ ꯑꯃꯁꯨ ꯈꯟ ꯆꯣꯡꯊꯣꯛꯅꯔꯛꯈꯤ 1958, 59 to 1960, 62, 78 ꯑꯁꯨꯝꯅ ꯃꯌꯦꯛꯀꯤ ꯃꯔꯤꯗ ꯆꯠꯊꯔꯛꯂꯤꯕ ꯈꯣꯡꯖꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯦꯛ ꯀꯥꯡꯂꯨꯞ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯈꯤ ꯃꯗꯨꯗꯤ ꯊꯧꯀꯥ ꯆꯥꯝꯕꯒꯤ ꯃꯌꯦꯛ 18+9, 27 ꯃꯌꯦꯛ ꯃꯤꯇꯩ ꯂꯩꯄꯥꯛꯇ ꯆꯠꯂꯤꯕ ꯃꯌꯦꯛ ꯅꯝꯕꯔ ꯑꯅꯤꯁꯨꯕꯗ ꯃꯤꯇꯩꯒꯤ ꯂꯣꯟ ꯃꯌꯦꯛ 36 ꯃꯌꯦꯛ ꯅꯥꯎꯔꯤꯌꯥ ꯈꯨꯂꯣꯛ ꯑꯆꯥꯔ ꯖꯥꯔꯤꯃꯣꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ 1978ꯗ ꯑꯦꯛꯁꯄꯥꯔꯠ ꯀꯣꯃꯤꯇꯤ ꯑꯃ ꯁꯦꯝꯂꯒ ꯃꯅꯤꯄꯨꯔꯒꯤ ꯃꯤꯇꯩ ꯃꯌꯦꯛ ꯑꯁꯤ ꯂꯦꯞꯅꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯑꯦꯛꯁꯄꯥꯔꯠ ꯀꯃꯤꯇꯤ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗꯒꯤ ꯑꯦꯛꯁꯄꯥꯔꯠ ꯑꯅꯤ ꯌꯥꯎꯕꯒꯤ ꯋꯥ ꯑꯗꯨ ꯌꯥꯎꯍꯟꯈꯤꯗꯕꯅ ꯌꯥꯝꯅ ꯌꯥꯡꯅ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠ ꯒꯦꯖꯦꯠ ꯅꯝꯕꯔ 387 ꯅꯕꯦꯝꯕꯔ 1878 ꯂꯥꯎꯊꯣꯛꯈꯤ ꯑꯁꯨꯝꯅ ꯃꯅꯤꯄꯨꯔꯗꯒꯤ ꯄꯨꯊꯣꯛꯄ ꯀꯨꯟꯇꯔꯦꯠ ꯃꯌꯦꯛꯁꯤ ꯆꯠꯍꯟꯕꯗ ꯂꯦꯞꯅꯈꯤ ꯑꯦꯛꯁꯄꯥꯔꯠ ꯀꯃꯤꯇꯤ ꯅꯥꯀꯟ ꯑꯃꯠꯇꯒꯤ ꯑꯣꯏꯈꯤ Government of Manipur, Secretary Education Department, Order Number 138 SSC 78 by order in the name of the Governor J.K. Sangura, Special Secretary Education to the Government of Manipur. Masiga loinana Manipur Gazette number 33 April 22, 1980 da Governor Order amaga amuk thokhanduna lonchum setup machine maye mite yelumaitigi sendok sadokuna hapsinkiba amuk hena mapangan kathanduna mite lebakita oiba mapan Manipurgi haibadi Kachar, Acham, Tripura chingagi wafam karimatta yaudana mara chethanki asumna satharakana 1980 dagi Manipurda LP Thak Class 6 Phawgi Mapilai EAP na sinba puthokuna 27 May tambibagi khongjang chathaba horaki aduga mite yelong mayeti 1930 dagi hoduna Kasar, Assam, Tripura amasung Manipur na chingba mafamsingda tamba hokraba mayeti Manipur Sarkarna asumna suknamda expert kanamata yaudana masing yamana janare haidana lokhakhibagi mayokta ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯤꯇꯩꯒꯤ ꯂꯣꯟ ꯃꯌꯦꯛ ꯑꯁꯤꯕꯨ ꯊꯥꯒꯣꯟꯅꯖꯔꯤꯕ ꯑꯃꯗꯤ ꯁꯧꯒꯠꯂꯤꯕ ꯃꯥꯏꯀꯩꯗꯒꯤ ꯋꯥꯌꯦꯜꯁꯪꯒꯤ ꯃꯇꯦꯡ ꯂꯧꯕ ꯇꯥꯈꯤ
असुना चथरक केस 1982 to 2005 सही कुनुंदोई कुमरी चुना चथरक मतुंगदा मिते येलो मयेक असिना असेंग मयेक ओइरगनी हाइदना कोर्ट की वर्डिक थोरकलबा मतुंग April 2005 Manipur Press Club press meet amada KYKL koba lanhauluk amagi miyoy kharana putlai ottuna hatpagi temsing na ki amasung chahi tara wang nang bajaroi haibagi akan ba khongjang asigi manungda hariba mayek untari asi amadagi ama hapchindun khochinduna inhikot encode tahonduna masi phawadan nampudu chana hangani haiduna 2021 gi Manipur gi Gazette number 4 to 7 Imphal Badnais March 10 2021 da phongki ba da sahi taragi matam piduna phongdoki maram khibe wasi nenarodi mite yelo mayek asina jetsin banatte mite mayek kunte na sing ba mayek mite yelo wasibu utwai option na thamnana ba hotna mari mapan mani purbu thawai bidabari khudamni asigu sumathata mite yelo mayek asidi 1930 dagi sak phongdorokna Mangro bamido lain kaya na mayon satok piruraba maton tudek pikraba asien mamaru mitei laywa layon amadi sakok thien hot ko yan seba pawa umna na ba asi phawada tamnai mitei asien ba ina masagi ek salai madi sagai ba sakhangra makai mut nai roi da ba othat pasu ngai da ba yek tere ki ina kosin dura siem khaba ino mande ge da ba shin da ba mai parusi Aroy boina Tanzania ba wakandi loan amadi mayeki wakamasi taiban miyoy bana malay masida leiba makai mut laroy daba tung boina art and culture gi manung sa leiba da sharu bakani malay gi power ba anthropologist archaeologist amadi linguist na sapala ko ni batoni na hiram masida tattana chijan munjin gi thabak thoram sin chathari amasung wakalol kya manu udam ga pandang loina na ba hodari Nongko Asia amasung Kanoko Asia gi ayam lebar sing Chin Japan logo rapi natana asida sisi nariba mayek sing asi Brahmin family gi manung sani sina Tibetan lord furu ki manung sana leiba Tibetan Burman lord nasi maroina awang ko bhar ki miyo furu kini adu sisi nariba mayek sing asi na Brahmin family gi batang asida tanda janadi British linguist Roger Plank amasung Mark Post 2014 gi thizin lagi matunina Sina Tibetan lord furu ki hol pumasi chinnate awang ko bhar ni haidana phongdokli kadongdagi amadi kadai dagi changchil lapara natraga sathoki bara haibigi matang asigi mari da kopna khanani ngai oi sapatla ba hoji ki matam asidadi asigi matungi ladi chatna bada matik chapa mai kamada law da ba chak singdi number 1 representativity mau simba ngambagi mati producibility malam sunna line puthokpa ngambagi mati interpretability ibagi mati pawashu ngambagi mati hai macha ka homasi adams 1990 Mite yon ki damantadi mite yelong mayek da hai ba masak sing asi yawi mite yon asi mite yelong mayek natana atay mayek nga kan bangam loy non mangki ba hai basi puruk ama tatna mangki ba zawagi kudan ni asunna lon mangki ba loy na puruk kayama malendegi mutkhraban maramaduna tungi wirali damata mayek asi chatna ba mayek ama henbada tarana chunna laitana mayon sing bi thori Masih matam science and technology na sapala pagi matungina e-learning, digital learning, globalization amati universalization na jingba asi hoji ki education system dan tangai pagaba mo yati asun na hongbat ba matangi matungina matik saba khuloi ba mai gama mite yogi damak khando ko hai basi mite lon na mama lon koi ba puru singi tangai pagaba thongda mo thangthori mar masina mite yelo me asi mayok ta lebi dana mai asi mayon da onsin dibana Mali mite ki ai pagba hai du koi yani loi the difference amadi